Thaina matam amada leibak ama leirami. Leibak asi yamna chawba leibak amani. Leibak asida ningthau ama palami. Ningthau asigi maming Jinglen sana haina kaurami. Jinglen sanagi nupidi laikidaba yamna kuiri. Macha nupi amaga nupa amaga lei. Nupa adudi Thangi oza amaga masagi mahai tamnabagidamak atopa achikpa umang amada leiki konungda leite. Aduga nupi asina atombini. Madi konungda lei mamingna leisi kawi. Leisi yamna keba nupi macha amani. Magi apamba asi phangdana tokti. Aduga uriba khuding supami. Amadi yamna wape chay. Chayna amatasu khangba ngamzadi. Masina Kina yoglakpagi mahai oiraba male. Sahi kunmukki laisabi oiramni. Mahaki khwaidaki phattaba ama hairagana mahak awuba khuding pami. Nupana hagi wana atopa amada thamkhraga. Phirol adagi laitingi oiba potchaibu oiro. Makhutna pami haina pairamba potu khudakta. Adudagi ahenba ama lakpada pop launa makhutna pairamba potu thadaraga. Thamlamlaga anauba pot adugi manakta changlibani. Masina masi oiri. Nupasu ani ahum lei. Mana khangnariba asi. Asisu ningthogi macha nupa adagi senapati na chingba ngaktani. Asi phauba ama uba yade. Mana hekta irang hausilibani. Laisigi kadani nasigi phirol senaba manai nupi sing aduna. Phirol singdo ama amuk puthok tawi. Laisi apamba amata yaudi. Machai bema sisu phazayi. Ai pamdi. Machai bema sisu adum mawong tai. Phazadeda. Machai bema sina phagadra. Talli pamdi. Machai bema si oina setlasira. Phazaba yamna watli. Asumna ama amuk puthoi yada ama amuk puthoi yadi. Konadi manai nupi amana ising machugi ama puthorai. Oh adu phazari adu setlasi. Asise sise asi oina setlasi yamna phazayeba asi aigi nakta amta puro. Manai nupi amada makhut thilaga hairakpani. Mana haiba adu setli. Phazana setpa loiri atai awat apasu. Mingsel mamang aduda phamlaga yengsillengai matam adudani. Ngasai makai pamde haiduna thamkiba phirol mayam adu loisinbada. Lai machugi yamna phazaba ama yauri. Ngasai laisi mana mamai thakpana uhaudraba mali. Laisi phido mingselda mami tarakpa adudagi ubani. Laisi mamai adu phat laithoklaga amuk yengi. Yamna phazai mana hek ubadasu pamba haidu oiri. Makhut amuk phat thilaga hairei. Asise asi oina setlasi. Asine hena phazai. Ai sise pamdre asi oina setlasi. Mayamsu wa amata ngangnadi mana haidu tawi. Phazana setluraba phirol ado amuk hongdoi. Asumna setba loiraga madi thokri. Saihoriba mayam ado makhoi khara loisilli. Khoidau sawningba amaga loinana wari su sanari. Kaibu thoena tawja sainu khangdi. Ama amuk pam. Phubaga yaramadine aidi phuradawni. Yare he mi tani kaino ni bema. Ningthogi mana phaklang da theli haiduni. Hek takhibadane naru kokpisani nang. Aina tapna ngangbase nangna hen hauri. Yare to makha taranu. Ada magi maongse mawadasu ama amuk honguraga pamdredana ama amuk hongdo mali. Hera nangsu adudi tawrohi. Kainune phirolga nupaga manaba yabadawna. Makhoi anigi wadu marak thatlaga amana hairi. Yarida noi anigi do makha sumtaradi noi ani soiraroi. Ani dusu konung oibanina tokri asumna makhoisu kadula sanba loiraga tholai. Thongzinda thongakpa anidi leirami adubu makhoina sanariba wari adudi taramoi. Makhoina kasilomda leiraga sanabani. Adugi sumathakta ka aduda sanaribasi mapanda tadi. Makhoisu makhoyi mathau tawnaduna laikri. Numidangi matamni. Laisi mapaning thawkapunna chak sanaba haiduna chana thaknaba mayam ama semliba mafam aduda changlai. Phanayami makhoyi sanaba haiduna silliba mayam adu mitna ahanba uriba injang mathel adudagi hauduna amamamta oina yenglakpada aroiba mathel haiba matamda ahowada haikiba mathel adu kaubagi fibamni aduki matik yamkri. Laisi changlaaga leplaga lei mapaning thawna laisibu kausilai. Lao chana batawrasi lao.
Laisi, mapana adumnaga haisilakpa aduda machingadu khara pomthoklaga hairei. Ai kemta chaningdi sida leiriba mayamse ai chaningdeba aina chaningba mathildo yauramdri. Mapani thongna amuk hairei. Haima adudi nangna chaningbado kaino hairodana makhoina maraina ichagi chaningba ado semjaraksani. Yareda chaningdri ai pukse pik thali. Asi hairaga mapagi nakta phamtharei. Machagi waduda mapana hairei. Lairiba mayamsidagi kainomadi chaw isasana. Si jagiro. Asi su haubani. Asi oina jagiro. Ai amata chaningdi ye babung. Babung oina chabiro. Ai pukse pik thaleba. Ai chaningdreba. Hoi. Phare. Chaningba yaurasu adum hairo natraga. Nangna pambado karino hairo ipa oirasu semge. Laisi makok adu hairaga. Ai kemta chaningdi. Laisina kesinaba adu uraga thongba thakpa mayam loisilliba nupising adudi mamit naba haidu oiri. Makhoi khara khaktana akaknana thongbani manakta mi amata laiti. Makhoi mayam marag aduda katinda laiba makutta ugi khabai ama pairaga karigomba ama otliba nupi aduga magi manakta laiba nupi aduga wari sanari. Taurisyo ikke heke sinaradana tai chasili aduga hausikta chaningda biga susari. Nungsidi he awoiba yengbada mitkase narabazat. Aduni haisi aso yamba mathil sibu chaningdi kaina ningthau macha moina kimta awabase khangdabagi nungaiba wakhal ngakta khallaga laiba chaba phauba mamangda mi amagi punsida chagi phangloidaba mathil mayam ama thamlaga asi phauba chaningdi haiduna ningai toba. Aduga aikhoina nongmagi cheng khara walaga hinsang khara lairaga chanabasida thabak suraga laiba. Yumda thabak wana sururaga halakpada saugri thonglaga kangau ngaurambagi mahausidi ahawbada chaba moinadi khangaroi. Kheti khetnaba zani punsi mahingse khasi khara khetnaba nate yam thina khetnakre. Aduni ado ainaga ningthaugi machamak natrasune ningthaugi chadanauda oina poklamlaba asi natrasu khara sel thum phaiba imung amada poklamlaba lairaba mayam sida sel thum mayam yelagane aikhoi masen yena charamgadabani. Magi wado taraga nupi amaduna amuk hairei. Haizabagi wani ibema aikhoina asigumba imung asida pokhiba cheng leitabagi natraga chara henbagi awabase khangbagi wani. Sel thum paiba moidadi apamba phangdaba haise kamaina tawge kaina hanglamdoini. Aduna awaba khangdrabadina moigi nungaiba punsi aduda adum laikhradawni. Nang sumangai ai sumangai chap mane. Adubune kaidawruni mana nungaiba asidagi henba imana nungsiba wahai kaya ama haibibagi nungaiba ekhoina phanglibasidi asina penthokpa tabani. Penthokpa ama yaudradi kamaina hingba ngamgani punsi se. Makhoi anigi wari ado hairapta hauba nupi amana adwaidagi pot ama launa hairei. Kaigino penthoktana kaina tawriba asibo kari warino nakhoi anina sanariba adubo. Makhoi anigi maraktagi amana khommi kaisunateda nupi amadusu magi mathauda mabukning changkri anidusu makhatana wari sanadri. Somdana ningthauna mana chaningba mathel khara chari. Laisi mapagi manakta lay ningthau ado ngehakta lepti machanupida si chaningbra haina hangi adubu laisi karigombi amatta chadi ningthau aduna chana sana wari saba haurei. Yengoi taw handakki nangi napok numit asidi yamna chawna pangthokani. Laibak khudingi ningthau amadi ningthaugi imung manung loina kaugani. Laisi yamna harauna hairei. Asengbagi ro babong as yam harawi. Asengbagini ado se kimta chaningdrasu si se amta chasilu. Asi hairaga karigumba matum taba chanaba ama pirei. Yengbada yamna supetli laisi suklaga hairei. As ai chaningdreba ado ai satlagi horen chaningladi ai adum hogolaga charageba ado ai sanglagi babung adum thanaba sahoro. Hoi chalo. Laisi adu manai nupi kharaga chatkri ningthau adu chana hairei. Nakhoi kanano horene noigi macha ibima asigi manakta layu. Horen ahing soidana chak lami hairakani. Phagani iningthau
ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯄ ꯀꯥꯗ ꯆꯥꯛ ꯊꯣꯡꯕꯤ ꯑꯍꯨꯝꯃꯛ ꯂꯩꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤꯗꯃꯛ ꯂꯩꯕ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯈꯩꯅ ꯆꯥꯛ ꯊꯣꯡꯕꯤ ꯑꯍꯨꯝ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯌꯥꯝꯅ ꯊꯧꯒꯂꯣꯟ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯈꯣꯏ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯔꯤ ꯃꯥꯒꯤ ꯆꯥꯅꯕ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯝꯕ ꯅꯠꯇꯦ ꯄꯨꯟꯁꯤꯜꯂꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯂꯥꯟꯃꯤ ꯃꯈꯩꯗꯨ ꯊꯣꯛꯈ꯭ꯔꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯣꯛꯂꯛꯑꯒ ꯂꯩꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯩꯁꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯉꯁꯥꯏ ꯆꯥꯛ ꯆꯥꯍꯧꯗꯕꯒꯤ ꯑꯩꯒꯤ ꯆꯥꯅꯕ ꯀꯩꯅꯣꯝꯇ ꯁꯦꯝꯕꯤꯌꯨ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯝꯕ ꯃꯊꯦꯜ ꯁꯦꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯖꯔꯒꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯍꯥꯏꯔꯛꯏ ꯑꯁ ꯂꯥꯛꯑꯣ ꯑꯥꯗ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯅ ꯑꯃꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯩ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯂꯩꯁꯤ ꯆꯥꯎꯈ꯭ꯔꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯈꯜꯂꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯗꯨ ꯈꯜꯂꯒ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯄꯤꯁꯤꯟꯈ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯤ ꯂꯩꯇꯦ ꯃꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯤꯔꯥ ꯌꯦꯠꯂꯤꯔꯥ ꯈꯪꯗꯦ ꯃꯥꯁꯨ ꯄꯪꯌꯥꯎꯗ ꯌꯥꯎꯁꯜꯂꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯑꯉꯝꯕ ꯃꯤꯅ ꯇꯧꯕꯕꯨ ꯑꯁꯣꯟꯕꯅ ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯒꯅꯤ ꯂꯩꯁꯤꯅ ꯆꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯀꯦꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯃꯈꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯐꯅꯗꯤ ꯌꯥꯝꯅ ꯆꯥꯏꯔꯤ ꯆꯥꯛꯈꯨꯝꯗꯨ ꯅꯤꯡꯊꯧ ꯎꯔꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯉꯥꯡꯕꯤꯒꯅꯤ ꯃꯊꯦꯜ ꯈꯔ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯁꯤꯗꯨ ꯆꯥꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯃꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯨꯝꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯅꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯃꯆꯤꯟ ꯌꯥꯎꯕ ꯅꯨꯄꯤꯗꯨꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯀꯤꯕꯒꯤꯔ ꯃꯈꯣꯜ ꯈꯔꯗꯤ ꯇꯞꯄꯤ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄ ꯑꯁꯤꯕꯣ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯃ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯂꯛꯏꯁꯦ ꯑꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯆꯈꯥꯏꯖꯗꯦ ꯑꯆꯧ ꯑꯁꯥꯡꯅ ꯇꯧꯔꯗꯤ ꯂꯣꯏꯅ ꯌꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯗꯤꯅꯦ ꯅꯤꯡꯊꯧꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯑꯒ ꯁꯩꯈꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯦ ꯐꯥꯎꯕ ꯍꯥꯏꯔꯛꯀꯅꯤꯅꯦ ꯃꯤꯁꯤꯗꯤ ꯃꯁꯥꯒꯤ ꯆꯥꯛꯈꯨꯝꯅꯤ ꯃꯁꯥꯒꯤ ꯆꯥꯛꯈꯨꯝꯗ ꯃꯁꯥꯅ ꯆꯈꯥꯏꯖꯕꯕꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯁꯥꯒꯤ ꯆꯥꯛꯈꯨꯝꯅꯤ ꯃꯁꯥꯅ ꯆꯈꯥꯏꯖꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯟꯖꯕ ꯍꯥꯏꯁꯤꯁꯨ ꯃꯁꯥꯅ ꯂꯣꯏꯁꯤꯟꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯇꯧꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯦꯜ ꯂꯧꯔꯒ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯥꯎꯔꯨꯅꯨ ꯏꯕꯦꯝꯃ ꯅꯊꯧꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯍꯦꯔꯥ ꯁꯦꯜ ꯄꯤ ꯍꯥꯏꯗꯨꯅꯕꯨ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯕ ꯊꯕꯛ ꯁꯨꯍꯜꯂꯗꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅ ꯇꯨꯔꯦꯜꯗ ꯍꯨꯟꯊꯈꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯔꯤꯅꯤ ꯅꯣꯏ ꯑꯅꯤ ꯃꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯣꯏꯗꯅ ꯂꯨ ꯀꯣꯛꯈ꯭ꯔꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯅꯤ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯐꯝꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯀꯩꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯟꯒꯤ ꯁꯣꯛꯆꯤꯜꯂꯕ ꯐꯤꯕꯝꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯅꯤꯡꯊꯧꯁꯨ ꯀꯔꯝ ꯇꯧꯕ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯠꯅꯤꯡ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯊꯧꯔꯝ ꯑꯁꯤꯒ ꯇꯟꯖꯥ ꯂꯧꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯁꯛꯈꯪꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯂꯧꯍꯧꯔꯁꯤ ꯃꯈꯣꯏꯒ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯍꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯨꯡꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯃꯌꯥꯝ ꯄꯨꯝꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯑꯩꯈꯣꯏꯅ ꯈꯪꯅꯒꯗꯧꯔꯤꯕ ꯑꯁꯤ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯈꯪꯕ ꯐꯩ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯕꯗꯤ ꯇꯧꯔꯗꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯈꯔ ꯁꯦꯝꯖꯤꯜꯂꯁꯤ ꯈꯨꯔꯥꯅ ꯈꯔ ꯁꯦꯝꯕꯤꯔꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯛꯄꯅꯤꯅ ꯑꯩꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ
ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯆꯪꯈ꯭ꯔꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯩ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁꯤꯟꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯑꯁꯤ ꯁꯔꯀꯔꯒꯤ ꯂꯩꯀꯣꯜ ꯃꯥꯅ ꯁꯦꯝꯗꯒꯤ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯁꯤ ꯋꯥꯠꯂꯤ, ꯑꯁꯤ ꯁꯦꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯡꯂꯒ ꯁꯤꯟꯕ ꯑꯗꯨꯗ ꯂꯩꯁꯤꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥꯗꯨꯕꯨ ꯄꯥꯎ ꯊꯥꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯋꯥꯐꯝꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯗꯦ꯫ ꯂꯩꯁꯤꯗꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯁꯦꯠꯀꯗꯕ ꯑꯃꯁꯨꯡ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯐꯖꯕ ꯐꯤꯔꯣꯜ ꯂꯣꯏꯅ ꯈꯟꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯂꯣꯏꯔꯤ ꯂꯩꯁꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤ ꯊꯨꯡꯕ ꯍꯧꯔꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯉꯩ ꯑꯗꯨꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝꯁꯨ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯤ꯫ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯁꯤꯒ ꯈꯪꯅꯖꯕ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯕ, ꯔꯥꯖꯀꯨꯃꯥꯔ ꯌꯥꯍꯦꯟꯕ ꯑꯃꯗꯤ ꯖꯨꯕ꯭ꯔꯥꯖ ꯉꯥꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯂꯥꯛꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯕꯤꯕ ꯅꯠꯇꯦ, ꯀꯦꯝꯇ ꯋꯥꯈꯜ ꯍꯦꯟꯖꯤꯟꯕ ꯈꯟꯗꯦ꯫ ꯂꯩꯁꯤꯗꯨ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯛꯏꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ꯫ ꯂꯩꯁꯤ ꯃꯥꯒ ꯆꯥꯟꯅꯕꯤ ꯃꯅꯥꯏ ꯈꯔ ꯗꯔꯕꯥꯔ ꯑꯗꯨꯗ ꯐꯝꯂꯤ꯫ ꯍꯌꯦꯡꯅꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤ꯫ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯏꯕ ꯃꯤꯊꯨꯡꯂꯦꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯡꯂꯔꯤ꯫ ꯃꯌꯥꯝ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅꯃꯛ ꯊꯝꯂꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯗꯤ ꯂꯥꯞꯅ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟꯗ ꯐꯝꯂꯤꯕ ꯁꯂꯥꯏꯂꯦꯟꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯨꯝ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕꯗꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯥꯌꯣꯛꯅꯕꯗ ꯃꯥꯟꯆ ꯄꯥꯈꯪ ꯑꯃ, ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ, ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯕ, ꯄꯥꯡꯒꯜꯅ ꯁꯥꯃꯨꯒꯨꯝꯅ ꯇꯧꯕ ꯃꯥꯟꯕ, ꯃꯁꯛ ꯃꯇꯧ ꯂꯥꯏ ꯃꯆꯥꯒꯨꯝꯅ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯎꯗꯕ꯭ꯔꯣ? ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯜ ꯄꯤꯛꯅ ꯈꯨꯝꯂꯛꯏ꯫ ꯎꯖꯩꯌꯦ ꯃꯆꯥꯏꯕꯦꯝꯃ꯫ ꯏꯁꯩ ꯖꯒꯣꯏ ꯑꯗꯨꯒꯤ ꯃꯈꯣꯜꯅ ꯀꯥ ꯍꯦꯟꯅ ꯍꯧꯈꯤꯕꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯃꯤꯗꯤ ꯇꯥꯔꯝꯂꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯈꯪꯕ꯭ꯔꯥ? ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯅꯣ? ꯅꯈꯣꯏꯕꯨ ꯈꯪꯕ ꯌꯥꯎꯕ꯭ꯔꯣ? ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯈꯪꯖꯩ ꯃꯆꯥ ꯏꯕꯦꯝꯃ, ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛꯀꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯤꯡꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯂꯦꯟ ꯀꯧꯏ ꯍꯥꯏꯅ ꯇꯥꯖꯩ꯫ ꯀꯔꯤ? ꯁꯂꯥꯏꯂꯦꯟ ꯍꯥꯏꯕ? ꯑꯗꯨꯕꯨ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗꯤ ꯊꯥꯏꯅ ꯃꯇꯤꯛ ꯃꯊꯧꯅ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯍꯥꯟꯅ ꯑꯣꯏꯈꯤꯕ ꯅꯤꯡꯊꯧꯁꯤꯡ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯂꯥꯏ ꯐꯥꯎꯕꯅ ꯄꯥꯟꯅꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯁꯥꯗ ꯂꯥꯟꯗ ꯑꯊꯧꯕ ꯂꯩꯕꯥꯛꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯁꯤꯒꯤ ꯇꯁꯦꯡꯕ ꯏ ꯃꯥꯜꯂꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯁꯤ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯅꯣꯛꯏ꯫ ꯂꯩꯁꯤ ꯃꯑꯣꯡ ꯑꯁꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ꯫ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯂꯦꯟ ꯅꯠꯇꯅ ꯑꯇꯩ ꯃꯃꯤꯠꯇ ꯎꯗ꯭ꯔꯕ ꯂꯩꯁꯤ ꯑꯗꯨꯃꯛ ꯂꯩꯊꯣꯛꯑꯒ ꯂꯩ꯫ ꯖꯨꯕ꯭ꯔꯥꯖ ꯉꯥꯟꯕꯗꯗꯤ ꯊꯤꯅ ꯐꯥꯎꯕ ꯉꯥꯡꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤ ꯂꯩꯁꯤꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯁꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯂꯥꯏꯂꯦꯟꯒ ꯅꯞꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯖꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯁꯤ ꯁꯂꯥꯏꯂꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯒ ꯁꯂꯥꯏꯂꯦꯟꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯩꯁꯤꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯍꯤꯡ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯂꯩꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯣ? ꯁꯂꯥꯏꯂꯦꯟ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯆꯥ ꯏꯕꯦꯝꯃ,
Macha ibema thengi pothanaba tawbiru. Aihakpudi chatlani adubu yamna kuina leibiranu pothanaba tawbiru. Makhoi ani dusu bidai piba wari hainaraga tumba changnakri. Mathangi numit adudi ayuk nganna hauri koilang langba. Miyam pumba luina harauni ningthau adu khaktani. Magi nupibu ningsingduna haraupam khangdana leiba. Mayam thauram haugadaba matam adu yoksilai. Mipum khuding masa masagi mafam saba phampham yenglaga phamli. Laisisu magi araiba leiting fijet kayana semjillaga lairimbi gumna ningthizaraba sakfam amada yamna chinglemna phamlaga lei. Asigi matungda magi punsi asigi yaifa thaunibagi thauram ama pangthoi. Adugi matungda ningthau aduna tapna lepkhala aga hairei. Mayam tinba asigi khudong chaba laujaraga ai mayamgi mafamda wakpham amatang khanghanjigi. Ningthau adu ngaihak tuminna lei mipum khuding ningthau aduda pukning luina changsilli. Ningthau adu tapna wa ngangba haurei. Ngasi ase ichagi yamna nungairaba mapok numit. Numit asidani aigi asuk nungsiba icha asina taibong pal asida lakhiba asi. Aduga amaromdana numit asidani aina yamna nungsizaba aigi thawai oiramba aigi ichagi mamana taibong pal thadokhiba adusu numit ase aigi oinadi yamna maru oi. Amana asuk nungsiba icha ama phangjaba aduga amana aina yamna nungsizaba aigi ichagi mama kainaba. Asina nakal amaromda thamjaraga asuk yamna maru oiba numit asida aina aigi ichagi tang taba mafam ama khangba pami amadi miyamgi mafamda aina wafam ase khanghaningduna aigi wafam ase haizagadawribani. Matang asida salailengi mapaning thobusu kokhatli mayam ingak ngaknei laisisu yamna ngai. Salailen mapaning thau aduna wari adu amuk makhatana hairei. Ahanba maktada tinbiriba mayambu aihaki maikaidiki ikok nona khurumjari. Ngasi aigi murup ningthau asiga aiga khanaba wafamgi matung inna mayamda khanghanjagadawriba wafam ase mayamna su soidana haraugani haibagi thajaba leisi. Aihakna ichanupi leisibu aigi ichanupagi pibinaba haijaba matamda thamoi sengna yarei. Maram asina aigi ichanupa amadi ichanupi leisigi luhongba asisu mayam punna saruk yabiu haiduna aihaki maikaidigisu haizari. Wafam sida leisi haraubana loiri miyam pumba loina haraunei adubu makhoi ahomdi sauningbana loiri. Ningthau anina mayamda machasing asigi maramda wari kaya ama hairi. Aduga yamna nungaiba jagoi isaigi thauram ama haukri. Salailen kaisu haidi mapana sinba thabak asida mahaksu yabani. Tasengna hairabada machagi maong matauda machagi apamba khanglaba ningthauna salailengi mapada wafam asi hana hodokpani. Aduna mahaki ijat asi salailengi mapana kankri. Luchingba nganba amati yahenbasu saubuna loiri matang aduda leisi tilliba mayam marak adudagi mikup khara nathaiduna mafam amada lakpani. Adubu mana thokiba adu ubada makhoi ahomsu khanghaudi hekta mari mari thoki mayamna karimta khalludrabasu mising nasingba salailendi khanghawi. Adubu wakhaldu hensinna khandana ngayak asum phamlaga lei. Somdana leisina chaliba adomda manai nupi kharadi chali thoidokpa lanmidi udi. Kumhai tokfam lomda luina leikiba soidana oirini. Makhoi ahomak yamna sauna khongthang chap manana lai aduga amukta yamna sauwa khonphamda hairei. Leisi chap leplaga mamai leithoi makhoi ahomsu amada yengnei ngasai makai saubana yengsiludabani. Adubu mitengdu amuk leisi lomda luina thamlai. Makhoina wa ngangnadringei leisina wa kaksilaga hairei. Yare nakhoina haidoba pumnamak ai khangi hojikti ai ipaning thogi mai chophanba yararoi. Aduna hanagi wafamsing adugi maramda karigumbi amata ngangnararoisi. Magi wadu taraga chubras nganbana hairei. O nang haiba nataba nakhoi haiba. Fare asi hairaga madi wa makha taba talladuna chatkri. Adubu ani dudi adumak leplakale yahenbana hana wa ngangba haurei. Nangna khalisi karino ai sidi nangimbita kai oina khange. Leisi kaisu khumdi luchingba yamna ngakna. Kari ai khakta nataba aikhoi ahum aduga hojikna amu atopa nupa amada luhongnaba sinba. Yahenbana aina hana chingnaba adu.
ꯑꯍꯦꯟꯕ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏ ꯑꯁꯤꯗꯤ ꯁꯂꯥꯏꯂꯦꯟꯒꯤ ꯃꯥꯡꯗ ꯀꯩꯁꯨ ꯅꯠꯇꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯐꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯡꯍꯣꯡ ꯍꯣꯡꯍꯜꯂꯣꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯒꯥꯏꯒꯅꯤ ꯂꯩꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯌꯥꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯣꯏ ꯑꯩ ꯆꯠꯂꯅꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯝꯃꯅꯤ ꯂꯨꯆꯤꯡꯕꯅ ꯅꯪꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯁꯂꯥꯏ ꯑꯗꯒꯤ ꯑꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯨꯛ ꯑꯍꯦꯟꯕ ꯊꯤꯔꯒ ꯆꯠꯈꯤꯗꯧꯔꯤꯔꯣ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯁꯤ ꯂꯥꯎꯈꯠꯂꯛꯏ ꯑꯁ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯗꯣ ꯍꯧꯖꯤꯛ ꯏꯄꯥꯅ ꯍꯥꯏꯔꯤꯗꯣ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯣ ꯅꯣꯏ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯤ ꯈꯪꯂꯕ ꯅꯁꯥ ꯅꯁꯥ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯨ ꯅꯈꯣꯏ ꯑꯁꯤꯗꯤ ꯁꯂꯥꯏꯂꯦꯟꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯌꯥꯔꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯑꯃꯨꯛ ꯈꯪꯂꯕ ꯂꯨꯆꯤꯡꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯅꯨꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯨꯄꯤꯅ ꯑꯃꯗ ꯑꯃꯨꯛ ꯆꯤꯡ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯇꯧꯒꯦꯁꯤꯔꯣ ꯀꯩꯅꯣ ꯃꯌꯥꯝ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯁꯦ ꯅꯥꯀꯟꯗꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯁꯂꯥꯏꯂꯦꯟꯅꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯟꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯕꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯄꯅꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯂꯩꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯁꯂꯥꯏꯂꯦꯟ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯂꯩꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯔꯤ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯁꯂꯥꯏꯂꯦꯟ ꯂꯩꯁꯤꯕꯨ ꯈꯥꯝꯂꯛꯏ ꯉꯥꯏꯈꯣ ꯑꯝꯇ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯋꯥ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯌꯥꯍꯦꯟꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯛꯇ ꯃꯊꯪ ꯃꯊꯪ ꯇꯝꯂꯛꯏ ꯁꯂꯥꯏꯂꯦꯟ ꯆꯨꯝꯅ ꯑꯁꯨꯝ ꯇꯥꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯆꯨꯝꯔꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯂꯩꯁꯤ ꯑꯣꯏꯗꯕ ꯉꯥꯡꯁꯤꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯂꯥꯏꯂꯦꯟꯅ ꯂꯥꯛꯏꯕ ꯑꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯒ ꯂꯥꯛꯑꯕꯅꯤꯅ ꯑꯆꯨꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏ ꯁꯂꯥꯏꯂꯦꯟ ꯍꯥꯟꯅꯒꯨꯝꯅ ꯃꯣꯡ ꯍꯥꯗꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯄꯒꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯅ ꯀꯥꯏꯍꯜꯂꯦ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯅꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯅ ꯅꯣꯏꯒꯤ ꯃꯔꯛꯇ ꯌꯦꯠꯄꯅꯤ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯒꯦ ꯂꯩꯍꯧꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯂꯥꯏꯂꯦꯟ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯂꯛ ꯄꯦꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯤ ꯂꯩꯁꯤꯗꯤ ꯀꯞꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯀꯞꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏꯂꯦꯟ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯂꯩꯃꯗ ꯇꯝꯃꯤ ꯃꯃꯥ ꯂꯩꯃꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯗꯕꯅꯤ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧ ꯌꯧꯔꯤ ꯂꯩꯁꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯍꯩ ꯑꯩꯅ ꯐꯪꯕꯅꯤ ꯏꯇꯥꯎ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯧ ꯑꯃ ꯊꯤꯕꯤꯔꯣ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯐꯥꯎꯕ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯁꯂꯥꯏꯂꯦꯟ ꯃꯄꯥꯅ ꯏꯇꯥꯎ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯐꯖꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯖꯁꯅꯤ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕ ꯋꯥꯍꯩꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯟꯕꯒꯤ ꯋꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯤ ꯈꯔ ꯑꯃꯅ ꯈꯪꯕ ꯄꯣꯠꯇꯨ ꯁꯟꯗꯣꯔꯛꯄ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯈꯤꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯊꯥꯔꯒ ꯂꯣꯠꯇꯨꯅ ꯂꯩꯍꯜꯂꯝꯃꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥꯗ ꯈꯨꯠꯇꯤ ꯊꯥꯈꯤꯗꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯄꯥꯝꯂꯨꯕ ꯑꯍꯦꯟꯕ ꯎꯕ ꯌꯥꯗꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯩꯁꯤ ꯀꯣꯅꯨꯡꯗ ꯀꯦꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯃꯪꯒꯤ ꯁꯥ ꯀꯩ ꯃꯔꯛꯇ ꯂꯩꯗꯨꯅ ꯀꯞꯂꯒ ꯂꯦꯟꯈꯤꯔꯝꯃꯤ